Hanbamaka the channel Sigma Kidding Yampro Pataram Noxable and the Kono Kurimzuri and the Matangi Abdidam Pudun Luxury Tabishi. Youth Conclave Pangto Kre Party gi say phone kre nahasing politics pumotli hydron lab na thamba matam natre James P.K Sangma. Hauziki matam da lady naha oiribasing na politics as motli hand lab na lebagi mahutta politics yauksin na hong bama porapa mathau tare. Politics yaud na politics pu criticize tawagi kana bathoina leite hana National People's Party gi National Working President James P.K Sangma na fongdokre. Masin nungthin National People's Youth Front Manipur sinduna Palace Compound level Manipur State Film Development Society के auditorium द Youth Conclave काम NPP की theme song release तब के थरम आदु द chief guest ओइना सरुक याखेब James ना वाफम असी फोंगदोकी मागना हाई की politics पर नहा सिंगना इकोई की नते हाई दुना थाप न थंब चुमदे politics तब द अफबल चिंग बचंगी मामा मापाव इबसिंग मचा सिंगु politics हाई बसी करिनो हाई न खंगन बमथम ओइरे James na hai ki Manipur asi lebak asi gi state singi manung da culture amasung sana khona bada thoidong na maming lerba state amani sana khona bagi lamda state asi gi sana ro kyana national amadi international gi thakta mingchat kya produktuna lebak asi gi chawthok chinengai oidibani asigumba state asi gi phajaraba culture amadi masina lebak asi da piriba mingchat kya asi nahasina mangan ba chumloi nahasing achoba thodang lodun hojik state asi thengnari ba singna ba kya mahi tambagi thabak fangdabagi mahoksa gi film kaitharakpagi misang hengalapna maram oiraga chana thangnabagi pothok sing walakpana chingba kaya asi nahasing mangjin thana chongthoktuna thengnabagi matam oire nahaching achoba thodang lodun hena faba politics lehenduna miyamgi damakta yaifana ba thabak tawba dugumba government ama lehenna ba hona ba changi NPP state asigi tungi damak khalaga horak liba nahasing bu achumba lambida puduna tungi mirol gi damakta afaba state ama ohenna ba amadi ohenba pami haina James na fongdokhi NPP Manipur gi state president Yumnam Joy Kumar na preside tawkeba thoram adu da party asigi MLA sing ti ait Santi Singh Moirang amasung Rameswar Singh Kaksing NPYF ki national president Nikki Nongkholo National People's Women's Front ki national president Tranyong Kaming NPP ki Manipur general secretary organization RK Rameswar general secretary administration Rures Haisnam General Secretary Laitonjam Jayananda amadi NPYF ki Manipur ki President N Vidya Nandana Guest of Honor oina saruk yaki NPYF amadi NPP ki thoram thopuba sing amasung party asigi senior leader kaya amasung thoram adu da saruk yaki thoram adu ki mari leinana NPP Manipur na pangthokpa Manipur ki Youth Leadership Fellowship Program amasung DICE ki dignitaries na miyam da fongdokhi Youth Conclave adugi anisuba session da thoram adu da saruk yaba lakhiba naha singi oiba youth dialogue amasu pangtokki masini ngasigi maroba update matam gi paw tabiri singbo amuka na khoramjari amadi paw sibu nungai bari channel sibu like share amadi subscribe to ba kabu ganum punamo po amuka na khoramjari